Naga Kuki gi marakta amuk hanna crisis thoknaba center na siloidabani committee suspension of operation su gimingda mite amasung kuki ani gi marakta achoba crisis ama thoaliba sigi makha tarakpada su gimingda amuk naga amasung kuki community ani gi marakta crisis thoknaba central government na siloidabani haina Jeliarong United Committee Manipur na haidi ngasi Imphal gi namdailungda pangthokpa paugi mifam amada Jeliarong United Committee Manipur gi president Maibon Faumai mathaki wafam asi fongdokladuna mahang hai chahi ani helaba Manipur gi irang asida suda leiriba kader singi khut yaure makoibu India lengangna sijinnabani haibasi miyamna khangnaraba wafamni state asida president rula khruba matung mite amasung kuki ani gi marakta khut thoknaba leptuna irang asi tapna faraklaba matam asida makha tana naga amasung kuki ani gi marakta khut thoknaraknaba kuki su group ki camp sing Jeliarong no namna taba mafam sing da thamjinaba thorang center lengangna lokholakli masina maram oiduna su gi mingda state asida makha tana irang lehenduna Manipur bu ingna tapna lehendana ba center na silakle haiba mayek sengna takle center gi thawong asibu Jeliarong United Committee na yaba ngamloi haina su phongdokhi Manipur da mahausa gi punsida hanjil handuna ingna tappa lehenge harabadi sugi camp sing asi kukina namna taba Teknopal Churachandpur amasung Fairjol district ta thamko haiba wafam thambaga loinana chin kuki jol sing asi Manipur da nauna lakpani Kangpupi district asi makhoi gi lam nate Kangpupi bu makhoi gi lam ni haina claim tawba tokadabani haina su Maibon Faumai na makata na phongdokhi Free Movement Regime FMR lauthokiba amadi ngamkhai sambal khabi khongthang numit kunni gi manungda handokadabani haina United Naga Council UNC yauna Naga lupsingna governor gi khuthangda leiba asigi Prime Minister Home Minister Defense Minister amadi External Affairs Minister da iba cherol pisinduna taksinkhre United Naga Council UNC All Naga Student Association Manipur Ansam Naga Women Union NWU amadi Naga People's Movement for Human Rights South ki mihut sing ngasi Imphal gi Raj Bhavan da Manipur gi Governor Joy Kumar Balaga unaduna memorandum adu pisin khibani Governor da pisin khiba cherol adu da pallibadi Naga singi lamda ngamkhai sambal khabagi thabak thoram chatharakpa amadi Indo member ngamkhai dagi FMR lauthokiba asina Naga miyam gi thamoi da aduki matik nungai ta bafawale ngamkhai sambal khabagi thorang asi chaitheng mayok na halaba yellow furup singi mioi singa tanaramba tawduna paikhalakli ba thorang asima United Nation na declare Taukiba Rights of Indigenous Peoples ki Article 8, 26 amadi 36 su ballot tawribani maramaduna asigumba India lenga ki thorang asi yaningdab utuna Naga miyamgi maikaidagi masing khangdana press statement kaya thadokiba su laikre masida natana Naga taba mafam singda lenga ki loisang sing thingjin ba yauna ralin na chingba khongjang kaya su sangsin da laikhrabani Indo member ngamkhai gi imaginary border dagi FMR lauthokiba amadi Naga miyamgi horak from lamsing da ngamkhai sambal khajilakpagi thawong asi akanba yaningdaba uttuna mari leinaba singda aiba cherol kaya pisinna thaba pangthokna ba haiduna taksin basu laikhrabani Naga miyamgi hak amani Naga singi horak from oriba ipa ipu singna thamlamba lam ngaktuna thamnabagi damak furup asigi miyamgi ihul khangna leiba asigi Prime Minister Union Home Minister Defense Minister amadi External Affairs Minister da numit kunni gi manungda FMR lauthokpa amadi ngamkhai sambal khabi khongthang asi handoknaba akaknaba matam thabani India lengangna FMR lauthoknaba thokkiba order adu athuba matamda handokadabani loinana Naga gi pari puri gi lamda ngamkhai sambal khanabagi damak chathariba thabak thoram sing khudakta lefangadabani India lengangna thuba matamda Naga civil society amadi stakeholder singa wari sanaduna akaknaba matamgi manungda matik chaba thabak thoram pahetkadabani Naga lupsingna thariba kaknaba matam asigi manungda thabak paikhalakta tarabadi Naga taba chingi district singda hana changsilama khongjang singdagi hena akanba khongjang sing changsilakani hainasu governor gi khuthangda pisin khiba memorandum aduda pali Sheikh Hasina amuk hanna Prime Minister oiraba yai Bangladesh ke hana gi Prime Minister Sheikh Hasina laiba asigi Prime Minister amuk hanna oirapa yai haina report amana phongdorakli panba yabadi haukiba chahida chauba misimina yawba ihau lakpadagi thawai hingnaba Sheikh Hasina lanjelaktuna ngasi fawa India da saidangduna lerakibani adubu laiba asida mikhal pangthoktuna Democracy ki lengak lehengadabani haiba ihau lakpadagi atopa pambai leitraba Muhammad Yunus ki lengakna Bangladesh mikhal pangtholagani haina lauthorakhibani haidi India gi Air Force sa sahi humfurom achoba thodang loramba MiG 21 matam pumbagi oina lauthokhragani India gi Air Force ta chawrangna sahi humfurom achoba thodang loramba MiG 21 fighter jet ki matam loisilakpaga loinana anawa fighter jet kya sijinnaba hawragani haina India Air Force ki maikaidagi phongdoragli fighter jet MiG 21 gi matangda chahi asigi lakliba September thadagi Tejas MK-1A fighter jet na mahut silagani ningsingba yabadi Russia gi fighter jet MiG 21 India da ahanba oina 1963 gi matamda training gi oina lakhibani madugi matungda India Air Force ta achauba thodang ngasi fawa lawduna lakhibani matamgi matung ina technologies ki lamdasu
ahongba kaya lakpadagi langi saktamdasu advance oiraba technology sing sizinnarakpana taruk suba generation gi fighter jet fawba saba loiba leibak yaukrabani pumnamo asiga lanthengnaba ngamnaba India gi air force na su kanna honari hairi China gi Brahmaputra dam hojimaki oina nungnangningai oidri himanta Brahmaputra Tural gi upstream da China na $1 billion 167.8 thada duna saba haukraba malem gi khwaidagi chawba hydropower dam asina Brahmaputra gi downstream da leiriba miyam gi punsi da hojimak solakani haibigi nungnangba leitri haine ngarang Assam Chief Minister Himanta Biswa na phongdokre Mang hai Brahmaputra Tural da cheliba ising asi Tibet laiba un amadi glacier khakta da tangjaba natte Tural asi da cheliba ising asi source ama khakta dagi lakpa natte Barak Valley Bangladesh amadi India gi atopa mafam sing da Brahmaputra Tural da tangjaduna hingliba mioi singi lifeline oiriba ising asi Himalay chingsang pareng da leiriba tongan mafam gi source dagi thadorakpa singni karigumba China na Brahmaputra gi ising thingat ki batarabadi ising gi khongjel hantharakpa yai amadi biodiversity da soalakpa yai adu Brahmaputra gi ising gi khongjel di China na thingba ngamgadaba natte matung tarakpada thorakpa yaba khudongchadaba sing adudi center laingak ka khusamnaduna yengsingani haiki leingoi ta nathallaba Saudi Arabia da topa leibak tagi leingoi mathau tarakre leingoi ta napik thallaba marbumi gi leiba ama oriba Saudi Arabia da topa leibak tagi leingoi pusilakpagi tangai fadaba lakre hairi panba yabudi Saudi Arabia gi Prince Mohammed bin Salman na hojik vision 2030 gi makha da paikhaliba infrastructure gi thabak thoram singda khanaba makhal gi leingoi mathau tarakpadagi China Australia amadi Belgium na chingba leibak singdagi lepa leitena leingoi pusilakhibani Saudi Arabia da fangliba leingoi makhal asi infrastructure gi thabak thoram da sijinnarakpa matamda akai ba tholakpa yabagi akiba leirakpadagi atopa lam singdagi leingoi gi tangai fadaba lakhibani haina su report asina makha tari Indian Army gi dama US tagi Apache chopper ahum thunglakre Indian Army gi offensive amasung operational capabilities yamna hengalhangadaba Apache helicopter ahum gi hanba batch adu fangkre Desert camouflage ki machu sangba afaba makha gi chopper sing adu Antonov transport aircraft amagi manungda United States taging asinumiyungba matungda Hidon air base ta thungkre Malengi khwaidagi faraba chopper singi manungdagi amani haina khannariba Apache helicopter sing adu Indian Army na operate tawgadoriba asi masina hanbani adubu masigi heavy attack helicopter asigi kungani thoidi Air Force na hana na operate tawri tankers in the air haina khangnaba anoba chopper sing asi Pakistan ga tainaba western border manak Jodhpur da thamgani Army aviation gi damak Apache helicopter sing ahanba bench asi India da thunglakhibaga Indian Army gi dama achoba numit ama oire masigi test of the art platform sing asina Indian Army gi operational capabilities adu singthaningai oina hengat halagani haina India da helicopter sing adu gi ahanba photo sing adu ulladuna Indian Army na haiki Boeing na manufacture tauba chopper sing adu hojing makhal kaya gi changing sing yawa process of acceptance ama chatharagani ngasi thunglariba chopper ahumadu 2020 da US President Donald Trump ki ahanba chamda mahana India da lakhiba matamda New Delhi amasung Washington ga sayi tawnakhiba Apache helicopter taruk leinabagi $600 million deal amagi sarukni deal asigi makhada ahanba bench adu May June 2024 da thunglagadabani adubu supply line da apan basing amasung geopolitical gi phibam singna yaithokhtuna lakhibani Indian Air Force na hanana Punjab ki Mathankot amasung Assam gi Jorhatha active Apache squadron ani laikre Apache helicopter sing asi attack tawnabagi hiram singa loina na security reconnaissance amasung peace operation sing da sijinnaba yai passport power index da supnagi tha taruki manungda 35 suba rank ta lairamba India 63 ta chongkhalakre passport power index da supnagi tha taruki manungda 35 suba rank ta lairamba India 63 ta chongkhalakre haina report amana phongduragli Hanley passport index ki report asigi matung ina India gi ranks wangkhalakhrabasu America amada United Kingdom na chingba laibak singi oinadi hana lairamba rank tigi chawna hantharakre hari Hanley and Partners ki CEO Dr. Joyce Stephen na phongdorakpagi matung ina power passport ki rank asida America amadi United Kingdom na chingba laibak singna hana lairamba rank tigi hantharagli basi handak immigration ki matangda kanba action kaya lokhalakpadagini masina maram oraga malem ge topa laibak singi mioi singna America amadi United Kingdom na chingba laibak sing asida chatpa pamna rakhidabani adubu America amadi United Kingdom hariba leiba ani asi malemgi miyamna khwai yamna leiba pamba leibak singni report asigi matung ina hojik malemgi oina khwaidagi powerful oiba
passport asi Singapore na oiri. Singapore gi citizen sing malam gi leibak 228 long gi manung da leibak Chamaga Marfutaraga Humdoirong gi visa free da fangba leibak ama oiri aduga malam gi khwaidagi powerful oidaba passport asina Afghanistan na oiri haina su phongdorakdi. India gi oina su rank asida chongkhalakpaga loinana Saudi Arabia gi oina su mamangda leiramba rank adudagi haigalakre. Passport chupnagi atopa leibak da chappada sijinaba khak oidre leibak adugi matik mayai utpa posak amasu oirakre haidi. Landing tawkhiba mantung Air India flight Mei Chakle passenger sing sokhidre. Hong Kong dagi Delhi da pairakhiba Air India flight AI 315 na Indira Gandhi International Airport da landing tawrakhiba matung thunamak flight adugi auxiliary power unit da Mei Chakle haina ngasi airliner aduna phongdokre. Passenger singna plane adudagi kumtharakpada mai adu khanglakhibani. Auxiliary power unit natraga APU adu system aduna mai adu detect hack tawbaga automatic oina shutdown tawkre amasung passenger sing amasung crew asoyangam thoktuna makha tana kumthakre haina su airliner aduna haiki. Twin jet Airbus A321 ama oiba aircraft aduda damage kara thokre madugi investigation ama pangthoktriba fawba plane adu paihandana thamkhigani haina Air Indian haiki. Director General of Civil Aviation nasu khangankre. Delhi gi thaudu adu tha taruki manungda safety violation manga gidamak notice manga fangkraba domestic carrier ama gidamak khwaidagi nauba awaba amani haina ngarang parliamenta junior aviation minister Muralidharan Mohol na haiki. Ningthawkaba numita su Kochi Mumbai flight ama landing tawrakpada runway dagi handok na thawkhiduna plane adu amasung tarmac animakta sokhi.